ngasi numida waram phongkiba tongan tonganba manipuri sipungsingdagi amasung thokiba thawdo wathokingdagi maruibi ipausing miyamna thamjagi ahanbada kanglaipa ki maira nuistagi lokusaraga eke nunganba mihat thasigi kun phawgi manungda NIA da case sinadrabadi mathangi numitagi khongjang sangsilagani imalupsing mihathina hatopikhraba kwa keithel konjang awang lekai digi akoizam nunganba allies aging mihat case thasigi kun phawgi manungda National Investigation Agency NIA da sinadrabadi mathangi numitagi makhal makha kyagi akan makhongjang sangsilagani haina Manipur lengakta akan ba section wa thamkhre ngasi nungthul Manipur Press Club da pangthukiba pawmising unaba amada poidai leimarol apun mamaira paibi Manipur gi President Longjam Memso Winaiki eke nungan ba mihat ka mari lainana hauji police na case adugo mari lainana phaduna judicial custody thamliba te Sonia masum Moses Golmai BLP biaroi miad asida asobo thaudang lawkhibani hairiba NSNIM kilonsan heba Stephens athubu matamgi manungda phaduna matik saba sairak pigadabani miad asiga mari lainana CM kiba JAC imung manung amadi imalup singa tangkaki anirak suba Manipur gi Chief Minister N Biren ga unaduna wari sanakre amadi demand kya yawa memorandum pishinkre thasi ki taraga mathuida anirak subu in unaba matamda Chief Minister gi mekedi ki case asi NIA da sinarakani haina thajaba pirakrabasu ngasi phawbad NIA da sinaba laiti maram aduna thasi ki kun phawgi manungda case asi NIA da sinagadabana ki Pawmising unaba aduda JAC ki convener asalata na laikhidraba akoizam nunganbagi apopi mama AK Santibala Kanglamai Ikal Amkil Wasdev Salayamadi JAC ki atay mute singsu saryaki Nakalamarom da miyarasiga mari lainana Kangpopi police na faduna judicial custody da lairiba Kaithel Thoksom Laikai Sonia Thoksom harakhiba maki bail application adu ngarang judicial magistration first class Kangpopi no reject tokre Mihat asida CNA haina police na faraba matung judicial custody da lairiba Sonia Devina maki council gi khuthangna makpu mihat adu da hakthengna CNA de maramaduna makpu bail thadopiu haina court asida bail application oina tharakhibani Sonia gi bail application gi hearing asi JMIC Kangpokpi nahan sathraba matung ngarang judgment reserve thamlakhibani court adu satakhiba bail hearing da APP gi submission da nungan mamisi gi matana satharibi investigation asi yamna nauba stage ta leibana kariguma accuse asi bail thadoki ganu haina su clear tokhi court na nakalani maki submission sing taraba matung record ta leiba material sing kupna yenglaba matung Sonia na tharakhiba bail application adu reject tokhibani Amaramda miyar asiga mari lainana police na faduna judicial custody da thamliba larhulup NSNIM gi kilonser Moses ki hoina di house pawba court asida bail application tharakpa leitri panmayai nungan ba mihat ka mari lainana CM kiba JAC imung manung amadi lamdam asigi tongan ba maira paibi loop singi mihut singa March taraga mathoida CM N Biren ga unaduna wari sanakre wari sanabadu da JAC ki mekedi gi tongan ba demand sing yawba memorandum amasu Chief Minister da pisinki memorandum aduda mihar aduda senariba miyoi sing thasigi taraga manga phawgi manungda phaduna logyoba serak pigadabani mihar aduga mari lainana haujuk police na phaduna jail thamliba Sonia Thoksom amadi Moses Golmai bail pibiaroi case asi NIA natragana CBI da susinau mihar asida senariba haujuk phaba ngamdrib Stephen Dangmai laingangna case reward kloinana wanted oina laingangna laktho haibena singba sing yauri Laikhidraba akoizam nunganba allies agingi apokpi mama akoizam ongwi Santibala na Chief Minister gi pukning singsiladuna case adu NIA da sinabi nabasu taksinki JAC amadi imung manungi maikedi gi thamlakhiba wafam adu taraba matungda Chief Minister na misi sida senariba sing phaganabigi dama housing investigation kai kanna sangsili amadi makhata na mathau taba legal procedure sing lokatuna asumba wayel phangna nabasu honari JAC amadi imung manungi apamagi matungina case asi NIA da sinarabasu sinagani haina thajaba pibaga loinana Masana JAC gi mekedi gi pisin kiba memorandum aduda ayibo ina supiki Chief Minister ga unaruraba matung CM gi get pawmising unaba amada laikhidraba akoizam nunganbagi apopi mama akoizam ongbi Santibala na haki miyar asigi asumba wayel athubuda pami CM gi mekedi gi su case asi NIA da sinaragani haibigi thajaba pirakli haidena su pawsna makhatana su phongdorakli makasa tarakpoina to papawmana mahairoi singna NRC satna halo haibigi dabi tawduna Delhi gi Jantar Mantar da khongjang sangsinkhre
ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯌꯥꯎꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯈꯪꯗꯣꯛꯄ ꯉꯝꯅꯕ ꯏꯁꯇꯦꯠ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯁꯤꯇꯤꯖꯦꯟꯁ NRC ꯆꯠꯅꯍꯜꯂꯨ ꯑꯃꯁꯨꯡ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯂꯤꯡꯉꯨ ꯍꯥꯏꯕꯒꯤ ꯗꯥꯕꯤ ꯇꯧꯔꯗꯨꯅ ꯉꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯗꯤꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯟꯁꯝ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗꯒꯤ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯗꯤꯜꯂꯤ, ꯊꯥꯗꯧ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯗꯤꯜꯂꯤ, ꯌꯨꯅꯤꯀꯥꯁ ꯑꯃꯁꯨꯡ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯗꯤ ꯗꯤꯜꯂꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯔꯣꯜꯁꯤꯡ ꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯥꯁꯥꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯒꯨꯅꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯖꯕ ꯉꯝꯅꯕ NRC ꯆꯠꯅꯍꯟꯅꯕ ꯑꯃꯁꯨꯡ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯂꯤꯡꯈꯠꯅꯕ ꯗꯥꯕꯤ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ LLI ꯄ꯭ꯔꯣꯖꯦꯛ ꯏꯁꯤꯡ ꯊꯥꯕ ꯍꯧꯔꯦ, ꯐꯪꯗꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯆꯍꯤ 30 ꯔꯣꯝ ꯍꯦꯟꯅ ꯃꯊꯧ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯕ ꯂꯣꯛꯇꯥꯛ ꯂꯤꯞ ꯏꯔꯤꯒꯦꯁꯟ LLI ꯄ꯭ꯔꯣꯖꯦꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯅ ꯆꯂꯥꯏꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯄꯤꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ LLI ꯄ꯭ꯔꯣꯖꯦꯛꯅ ꯀꯣꯜꯂꯤꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯅ ꯑꯅꯧꯕ ꯑꯁꯥ ꯑꯃ ꯊꯝꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ LLI ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯃꯣꯏꯔꯥꯡ ꯂꯣ ꯂꯦꯚꯦꯜ ꯀꯦꯅꯦꯜ ꯑꯃꯗꯤ ꯏꯝꯐꯥꯜ ꯃꯦꯟ ꯀꯦꯅꯦꯜꯗ ꯏꯁꯤꯡ ꯊꯥꯕ ꯍꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯃꯦꯟ ꯀꯦꯅꯦꯜꯒꯤ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯑꯦꯔꯤꯌꯥ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯂꯣ ꯂꯦꯚꯦꯜ ꯀꯦꯅꯦꯜꯒꯤ ꯀꯤꯂꯣꯃꯤꯇꯔ 22 ꯔꯣꯝꯗ ꯏꯁꯤꯡ ꯐꯪꯕ ꯍꯧꯔꯦ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯍꯧꯖꯤꯛ LLI ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯆꯂꯥꯏꯕ ꯍꯧꯔꯕꯁꯨ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯀꯣꯜꯂꯤꯕ ꯃꯐꯝꯁꯤꯡꯁꯨ ꯏꯁꯤꯡ ꯄꯤꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯐꯪꯗ꯭ꯔꯤꯕ ꯃꯐꯝꯁꯤꯡ ꯏꯁꯤꯡ ꯐꯪꯍꯟꯅꯕ ꯊꯧꯔꯥꯡ ꯑꯊꯨꯕꯗ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯂꯧꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡꯗꯒꯤ ꯌꯨꯉꯥ ꯑꯃꯁꯨꯡ ꯌꯨꯉꯧꯁꯤꯡ ꯄꯨꯂꯤꯁꯅ ꯐꯒꯠꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯋꯥꯔ ꯑꯦꯒꯦꯟꯁ ꯗ꯭ꯔꯒꯀꯤ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯏꯝꯐꯥꯜꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯌꯨꯉꯥ ꯑꯃꯁꯨꯡ ꯌꯨꯉꯧꯁꯤꯡ ꯐꯒꯠꯄ ꯂꯦꯞꯇ꯭ꯔꯤ꯫ ꯉꯁꯤꯁꯨ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SPS ꯏꯕꯣꯝꯆꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ OC-N ꯏꯉꯣꯆꯥꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯅꯥꯒꯥꯃꯄꯥꯜ ꯑꯃꯁꯨꯡ ꯈꯨꯌꯥꯊꯣꯡꯗ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯚꯇ ꯍꯨꯏꯁꯀꯤ ꯕꯣꯇꯜ 102, ꯀꯦꯟ ꯕꯤꯌꯔ ꯕꯣꯇꯜ 109, ꯔꯝ ꯕꯣꯇꯜ 5 ꯑꯃꯗꯤ ꯌꯨꯉꯧ ꯂꯤꯇꯔ 83 ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯃꯇꯝꯗꯁꯨ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯥꯟꯗꯣꯒꯤ OC-P ꯑꯆꯧꯕꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯒꯥꯔꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯒꯣꯗꯥꯎꯟ ꯑꯃꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ ꯑꯃ ꯌꯨꯉꯥꯡ ꯕꯣꯇꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯥꯟꯍꯣꯝ ꯗꯅꯟꯖꯣꯏ ꯆꯍꯤ 92 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯣꯕꯤ ꯀꯧꯏ, ꯀꯣꯡꯕ ꯂꯩꯁ꯭ꯔꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯒꯣꯗꯥꯎꯟ ꯑꯗꯨ ꯃꯍꯥꯛꯅ ꯆꯂꯥꯏꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ 750 mlꯒꯤ ꯑꯣꯜ ꯃꯪ ꯕꯣꯇꯜ 60, 180 ml ꯕꯣꯇꯜ 290, 180 mlꯒꯤ ꯔꯣꯌꯦꯜ ꯁ꯭ꯇꯦꯛ ꯕꯣꯇꯜ 93, ꯇ꯭ꯌꯨꯕꯣꯛ ꯕꯤꯌꯔ ꯀꯦꯁ 10, ꯀꯤꯡꯐꯤꯁꯔ ꯕꯤꯌꯔ ꯀꯦꯁ 25 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯝꯐꯦꯜꯗ ꯂꯩꯕ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ CRPFꯅ ꯃꯣꯡꯖꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯋꯥꯇꯔ ꯁ꯭ꯇꯣꯔꯦꯖ ꯇꯦꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ 69 ꯁꯨꯕ ꯕꯥꯇꯥꯂꯤꯌꯟ CRPFꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤ ꯃꯣꯡꯖꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯋꯥꯇꯔ ꯁ꯭ꯇꯣꯔꯦꯖ ꯇꯦꯡ ꯌꯦꯟꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯚꯤꯛ ꯑꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯅꯨꯡꯆꯟꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯌꯨꯁꯀ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ CRPF ꯕꯥꯇꯥꯂꯤꯌꯟ ꯑꯁꯤꯒꯤ ꯀꯃꯥꯟꯗꯦꯟꯠ ꯋꯖꯔꯉꯂꯥꯜ, ꯁꯦꯀꯦꯟ ꯏꯟ ꯀꯃꯥꯟꯗ ꯒꯣꯕꯔꯅꯟ ꯁꯦꯊꯤꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤ ꯃꯣꯡꯖꯝꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯖꯒꯣꯏ ꯏꯁꯩꯒꯤ ꯊꯧꯔꯝꯅꯆꯤꯡꯕꯁꯨ ꯎꯠꯈꯤ꯫ ꯂꯣꯏꯅꯅ ꯃꯣꯡꯖꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯃꯥꯟꯗꯦꯟꯠ ꯋꯖꯔꯉꯂꯥꯜꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯇꯔ ꯁ꯭ꯇꯣꯔꯦꯖ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯅꯨꯄꯤ-ꯅꯨꯄꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯁꯥꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯤꯔꯤꯕꯝꯒꯤ ꯃꯐꯝ 4ꯗ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ꯫ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯦꯟꯄꯣꯛꯄꯤ ꯍꯔꯤꯅꯒꯔꯗ ꯂꯩꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯉꯥꯜ ꯀ꯭ꯂꯕ ꯂꯝꯂꯧꯄꯣꯛꯄꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯆꯤꯡꯂꯦꯝꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯩ ꯈꯨꯂꯦꯟꯁ ꯕꯤꯗ꯭ꯌꯥꯅꯒꯔ, ꯂꯝꯂꯧꯄꯣꯛꯄꯤ ꯍꯔꯤꯅꯒꯔ, ꯂꯝꯂꯦꯟ ꯈꯨꯟ ꯑꯃꯗꯤ ꯎꯆꯥꯊꯣꯜ ꯍꯥꯏꯔꯤꯕ ꯈꯨꯜ 4 ꯑꯁꯤꯒꯤ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯗꯒꯤ ꯉꯔꯥꯡꯗꯒꯤ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ꯫
ꯒꯚꯔꯟꯃꯦꯟꯠꯅ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯅ ꯑꯦꯝꯕꯨꯂꯦꯟꯁ ꯐꯥꯌꯔ ꯁꯔꯚꯤꯁ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯅꯆꯤꯡꯕꯗ ꯑꯊꯤꯡꯕ ꯂꯩꯇꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯕꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯤꯔꯤꯕꯝꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯍꯦꯂꯤꯀꯣꯞꯇꯔ ꯁꯔꯚꯤꯁꯁꯨ ꯂꯦꯞꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯗ꯭ꯔꯒꯀꯤ ꯋꯥꯊꯣꯛ ꯂꯣꯛ ꯁꯚꯥ ꯌꯧꯔꯛꯈꯤꯕꯁꯤ ꯄꯨꯝꯅꯃꯛꯀꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯅꯨꯄꯤ ꯃꯔꯨꯞ ꯏꯁꯇꯦꯠ ꯑꯁꯤꯗ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯃꯈꯜꯁꯤꯡ ꯌꯣꯟꯕ ꯊꯤꯡꯅꯕ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯆꯠꯊꯔꯛꯈꯤꯕ ꯆꯍꯤ 6 ꯍꯦꯜꯂꯛꯂꯕꯁꯨ ꯅꯣꯡꯃ ꯀꯥꯡꯗꯅ ꯀꯅꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯍꯦꯔꯣꯏꯟ ꯀꯞ ꯁꯤꯔꯞ ꯑꯃꯗꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯃꯈꯜꯁꯤꯡ ꯐꯥꯕꯒꯤ ꯄꯥꯎ ꯅꯨꯡꯇꯤꯒꯤ ꯐꯣꯡꯅꯔꯛꯄꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯕꯖꯦꯠ ꯁꯦꯁꯟ ꯃꯅꯨꯡꯗ ꯂꯣꯛ ꯁꯚꯥꯗ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯗ꯭ꯔꯒꯀꯤ ꯋꯥꯊꯣꯛ ꯈꯟꯅꯅꯕ ꯍꯧꯔꯛꯂꯤꯕꯁꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯀꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯐꯥꯔꯕ ꯃꯁꯤꯡ ꯌꯥꯝꯂꯛꯂꯕꯁꯨ ꯑꯁꯦꯡꯕ ꯃꯄꯨꯒꯤ ꯃꯃꯤꯡ ꯉꯁꯤ ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯃꯈꯣꯏꯁꯤꯡꯗꯨꯒ ꯂꯩꯉꯥꯛꯀ ꯁꯛꯇꯤ ꯄꯥꯏꯔꯤꯕꯁꯤꯡꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯋꯥꯐꯝꯅꯤ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯍꯨꯂꯨꯞ ꯑꯃꯒꯤ ꯀꯦꯗꯔ ꯑꯃ ꯐꯥꯕꯗꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯍꯣꯡꯕ ꯆꯥꯎꯕ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯅꯤ ꯑꯃꯁꯨꯡ ꯑꯈꯟꯅꯕ ꯇ꯭ꯔꯦꯅꯤꯡ ꯐꯪꯂꯕꯅꯤ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯄ ꯉꯝꯂꯒ ꯆꯥꯎꯔꯕ ꯁꯦꯟꯐꯝꯒꯤ ꯗ꯭ꯔꯒ ꯐꯥꯔꯕꯁꯤꯡꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯈꯪꯍꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯈꯩ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯞꯀꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯍꯟꯗꯛꯇꯁꯨ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯣꯁꯇꯤꯡ ꯇꯧꯔꯝꯕ ꯀꯃꯥꯟꯗꯣ ꯈꯨꯠꯄꯨ ꯑꯃꯅ ꯃꯣꯔꯦꯗꯒꯤ ꯍꯜꯂꯛꯄ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜ ꯆꯦꯛ ꯄꯣꯁꯁꯤꯡ ꯂꯥꯟꯊꯣꯛꯂꯒ ꯄꯥꯂꯦꯜ ꯄꯨꯂꯤꯁꯅ ꯐꯒꯠꯈꯤꯕꯗ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯈꯤ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯈꯤꯕ ꯗ꯭ꯔꯒ ꯀꯅꯤ ꯍꯦꯔꯣꯏꯟ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯑꯃꯗꯤ ꯇꯦꯕ꯭ꯂꯦꯠ ꯀꯌꯥ ꯅꯥꯒꯥꯂꯦꯟ ꯑꯁꯥꯝ ꯋꯦꯁ ꯕꯦꯡꯒꯜ ꯑꯃꯁꯨꯡ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕ ꯄꯥꯎꯗꯝꯁꯤꯡ ꯇꯥꯕ ꯐꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯁꯦꯟ ꯃꯤꯀꯥꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯈꯔꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯆꯍꯤ 6 ꯍꯦꯜꯂꯛꯂꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯂꯩꯈꯥ ꯇꯥꯍꯜꯂꯦ ꯍꯥꯏꯗꯤ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯁꯤꯡꯕꯨ ꯆꯨꯝꯅꯇꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯕꯒꯤ ꯃꯊꯛꯇ ꯃꯈꯣꯏꯕꯨ ꯅꯥꯔꯀꯣ ꯑꯦꯟꯁ ꯄꯣꯂꯤꯒ꯭ꯔꯥꯐ ꯇꯦꯁ ꯇꯧꯗꯨꯅ ꯑꯁꯦꯡꯕ ꯃꯄꯨ ꯈꯪꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ ꯂꯨꯞ ꯑꯁꯤꯅ CMꯒꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ 2.0 ꯃꯈꯥ ꯇꯥꯅ ꯍꯟꯕ ꯂꯩꯇꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ ꯑꯅꯤ ꯒꯥꯔꯤꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ LO ꯊꯥꯡꯈꯣꯆꯣꯟ ꯍꯥꯎꯀꯤꯞ ꯑꯃꯁꯨꯡ ꯏꯟꯁꯄꯦꯛꯇꯔ RL ꯕꯤꯛꯇꯔ ꯄꯥꯎ OC ꯁꯦꯅꯥꯄꯇꯤ PSꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯃꯤꯑꯣꯏ ꯑꯃꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯄ ꯕꯣꯂꯦꯔꯣ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN05A5277ꯒꯤ ꯀꯣꯟꯅꯅ ꯃꯤꯑꯣꯏ ꯑꯅꯤ ꯉꯔꯥꯡ ꯁꯦꯅꯥꯄꯇꯤ ꯕꯖꯥꯔꯗꯒꯤ ꯐꯨꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯗꯤ ꯒꯥꯔꯤꯒꯤ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯈꯥꯏꯂꯤꯅꯤ ꯆꯥꯎ ꯆꯍꯤ 32 ꯑꯄꯣꯛꯄ ꯊꯥꯏꯄꯩ ꯑꯃꯁꯨꯡ PB ꯁꯥꯂꯤꯌꯣ ꯆꯍꯤ 22 ꯑꯄꯣꯛꯄ ꯕꯥꯎꯁꯤ ꯃꯈꯣꯏ ꯑꯅꯤ ꯊꯤꯡꯕ ꯈꯨꯅꯧ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯍꯥꯏꯗꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯐꯒꯠꯂꯕ ꯕꯣꯂꯦꯔꯣ ꯑꯁꯤꯒꯤ ꯏꯟꯖꯤꯟ ꯅꯝꯕꯔꯅ GAA4D82808 ꯅꯤ ꯑꯃꯁꯨꯡ ꯆꯦꯁꯤꯁ ꯅꯝꯕꯔꯅ MAIPS2 JAKAD7844 ꯅꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ 30ꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯂꯝꯁꯥꯡ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯥꯎꯊꯣꯡ ꯈꯨꯅꯧꯗꯒꯤ ꯁꯦꯟꯖꯝ ꯁꯤꯡꯊꯥꯡꯈꯣꯝꯕ ꯆꯍꯤ 94 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ S ꯃꯨꯗꯨ ꯁꯤꯡꯍꯥꯒꯤ ꯌꯨꯝꯒꯤ ꯒꯦꯔꯦꯖꯇꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯒꯥꯔꯤ ꯍꯨꯔꯥꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯁꯥꯡ PSꯅ FIR ꯅꯝꯕꯔ 31/11/2022 1LAC PSUS 37934 IPCꯒꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅꯥꯏ ꯐꯒꯠꯂꯕ ꯕꯣꯂꯦꯔꯣ ꯑꯗꯨꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯑꯗꯨ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯂꯥꯎꯊꯣꯛꯂꯒ ꯗꯨꯄ꯭ꯂꯤꯀꯦꯠ ꯅꯝꯕꯔ ꯑꯣꯏꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN07D1992 ꯍꯥꯞꯇꯨꯅ ꯊꯧꯔꯝꯕꯅꯤ ꯍꯥꯏꯗꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯐꯪꯒ꯭ꯔꯩꯒꯤ ꯂꯝꯒꯤ ꯃꯇꯥꯡꯗ ꯁꯤꯍꯥꯏ ꯚꯤꯂꯦꯖꯀꯤ ꯍꯦꯗꯃꯦꯟꯅ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯤ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯁꯤꯗꯨꯜ B-ꯂꯦꯟ ꯁ꯭ꯋꯤꯠꯂꯦꯟ ꯐꯪꯒ꯭ꯔꯩꯒꯤ ꯃꯇꯥꯡꯗ ꯁꯤꯍꯥꯏ ꯚꯤꯂꯦꯖꯀꯤ ꯍꯦꯗꯃꯦꯟ ꯗꯤꯁꯇ꯭ꯔꯤꯛ ꯖꯁ ꯏꯝꯐꯥꯜ ꯏꯁꯅ ꯇꯥꯈꯤꯕ ꯖꯁꯃꯦꯟ ꯑꯃꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯨꯡꯍꯔ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ LW ꯕꯥꯔꯩꯁꯣꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤ ꯑꯌꯨꯛ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ
Baraisona Makatana Fundukibada, Shidul B Sweetland Wediba, Pangresi, Tankul customary lonasu, Lungar Bileski Lamnihaina, Lautoki Belekre, Adubu Lamasigi Matanga, external force care lakpadagi. Shiayamasum Lungar Biles Anigi Matam Sana case Taudunu Lakivani, Adubu Hokipa February Kunhumdoida, Impal Iski District Just Napiki Just Menamana, Pangresi, Shia Biles Kinati, Lunghargini Hana Just Men Lakto Pravani, Adubu Impal Pomba Pauxiamada, Shia Bileski Hetmena, Pungragimatan Lana Sandona Bohonare, Mashimiam Nataza Vigano Hana Sufondoki and Su Paus Napalakli. Makasa tarak point to Papamana, Poppy thabadagi, henna, sendong leiba malem keithel the KZM the Lupa Lakh piba spices, saffron Manipur Thanava Tarang, Pekalagani, K. Devadata. Momagi project director K. Devadata Nahikre, Poppy thabadagi henna sendong leiba malem keithel the quietigi tang, but KZM the Lupa Lakh piba spices, saffron Manipur Thanava Tarang Pekalagani. Wapa masingasi Manipur gi minister gi poktak matungina numit humni gi khongsata Jammu and Kashmir gi Latpura madi Awandipur de leiba saffron gi phama madi processing unit sing de yengsin gi khongsata mangna phungdokibani hauji Srinagar de leiba ke Devatata na makhatana phungdokibada Manipur Park sana poppy thari basi koana CM gi poktak matungina poppy thari mafam singda sendong hena puthokpa ngamba mahi marong sing thanaba mafam asida yengba sachabani ngarang Srinagar district ki agri officer amadi farmer sing da koina satuna yengsinbada Manipur da su spices saffron thaba yagani haiba khangmangamle maruina Manipur gi sing district sing khara ingba urkhul senapati tengnopal amadi kangpokpi na singba singda thaba sanagani khali pambi asi thanaba Manipur gi farmer team ama thaduna training tawnaba thabak pekhalagani haikena su pausna makhatana phungdurakli loisilak poina topa pawmana COVID-19 thengnana bhonabada asabu thaudang lokhiba COVID vaccination warriors sing ikai khumna butkre COVID-19 thengnana bhonabada asabu thaudang lokhiba COVID-19 vaccination gi warriors sing ikai khumna butuna khudol pot pibegi thoram amanga si BT rot leiba Directorate of Family Welfare Services conference holda pangthokre State Health Society NHM Manipur Directorate of Family Welfare Services Manipur Sirs Auxiliary for Social Actions Kasana Sinduna Pangtokiba Tauramaduda NHM Manipur State Missions Director Dr. Sumorjit Ningombam Family Welfare Services Director Dr. Lal Tharimar Family Welfare Services Additional Director Dr. O Sanahanbi Devi State Immunization Officer Additional Director Dr. Samo Golmain Chief Guest President and Guest of Honor Oina Saryaki ID Adu Hausuko in the Miam Pau Sumatang Salusinjarage Masum Mayam Puna Anova update Naminasi